ꯖꯤꯔꯤꯕꯥꯝꯒꯤ ꯂꯨꯞꯇꯅ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯇ ꯑꯔꯣꯏꯕ ꯃꯇꯝ ꯊꯥꯔꯛꯂꯦ꯫ ꯍꯌꯦꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯇꯤꯛ ꯆꯥꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯉꯥꯛꯂꯒ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯂꯩꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯀꯥꯏꯗ ꯍꯟꯍꯟꯗ꯭ꯔꯕꯗꯤ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯗꯧꯔꯤ꯫ ꯊꯥ ꯑꯁꯤꯒꯤ 6ꯀꯤ ꯅꯨꯡꯊꯤꯜꯗ ꯖꯤꯔꯤꯕꯥꯝꯗ ꯁꯣꯏꯕꯝ ꯁꯔꯠ ꯀꯨꯃꯥꯔ ꯀꯧꯕ ꯃꯤꯆꯝ ꯑꯃ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯇꯝꯊꯤꯕ ꯃꯑꯣꯡꯗ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗꯒꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯃꯩꯇꯩꯁꯤꯡꯒꯤ ꯌꯨꯝꯁꯤꯡ ꯄꯥꯛꯇꯛꯅꯅ ꯃꯩ ꯊꯥꯗꯣꯛꯄꯗꯒꯤ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯍꯧꯖꯤꯛ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯗ ꯍꯥꯡꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞ 8ꯇ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯕꯨ ꯊꯥ ꯑꯁꯤꯒꯤ 24ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯇ ꯃꯇꯤꯛ ꯆꯥꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯗꯨꯅ ꯉꯥꯛ ꯁꯦꯜꯂꯒ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯀꯥꯏꯗ ꯍꯟꯍꯟꯗ꯭ꯔꯕꯗꯤ ꯖꯤꯔꯤꯕꯥꯝꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯑꯀꯟꯕ ꯈꯣꯡꯖꯪꯁꯤꯡ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯇꯔꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯈꯨꯌꯦꯛ ꯄꯤꯕ ꯆꯦꯔꯣꯜ ꯑꯃ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯆꯦꯔꯣꯜ ꯑꯁꯤ ꯑꯄꯨꯟꯕ ꯖꯤꯔꯤꯕꯥꯝ ꯃꯩꯔꯥ ꯄꯥꯏꯕꯤꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯋꯨꯃꯦꯟ ꯖꯤꯔꯤꯕꯥꯝ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯐꯣꯔ ꯁꯣꯁꯤꯑꯣ ꯏꯀꯣꯅꯣꯃꯤꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯃꯅꯤꯄꯨꯔ ꯖꯤꯔꯤꯕꯥꯝ ꯋꯨꯃꯦꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯖꯤꯔꯤꯕꯥꯝ ꯃꯩꯇꯩꯁꯤꯡꯒꯤ ꯑꯦꯛꯁꯄꯦꯟ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯂꯤꯁꯤꯡ ꯌꯨꯅꯥꯏꯇꯦꯗ ꯖꯤꯔꯤ ꯌꯨꯊ ꯂꯤꯒ ꯖꯤꯔꯤ ꯗꯦꯚꯦꯂꯞꯃꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯖꯨꯀꯣ ꯋꯨꯃꯦꯟ ꯋꯦꯜꯐꯦꯌꯔ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯀꯪꯂꯩꯄꯥꯛ ꯖꯤꯔꯤ ꯃꯁꯥ ꯂꯣꯏꯁꯪ ꯖꯤꯔꯤ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯄꯨꯟꯕ ꯂꯨꯞ ꯑꯃꯁꯨꯡ ꯂꯤꯁꯤꯡ ꯋꯨꯃꯦꯟ ꯋꯤꯡꯅꯆꯤꯡꯕꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯑꯃꯗꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯅ ꯈꯨꯠꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯛꯄꯅꯦ꯫ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯃꯦ 3, ꯏꯪ ꯁꯣꯛ 2022ꯗꯒꯤ ꯍꯧꯔꯛꯈꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯃꯅꯤꯄꯨꯔꯒꯤ ꯀ꯭ꯔꯥꯏꯁꯤꯁ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯅꯣꯡꯆꯨꯞ ꯊꯣꯡ ꯉꯥꯛꯂꯤꯕ ꯖꯤꯔꯤꯕꯥꯝꯗꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯃꯀꯣꯏꯅꯅ ꯑꯃꯗꯤ ꯍꯛꯊꯦꯡꯅꯅ ꯆꯩꯊꯦꯡ ꯀꯌꯥ ꯄꯤꯗꯨꯅ ꯂꯥꯛꯂꯤ꯫ ꯀꯨꯀꯤ-ꯖꯣꯞ ꯑꯄꯨꯟꯕ ꯀꯥꯡꯂꯨꯞꯅ ꯃꯅꯤꯄꯨꯔꯒꯤ ꯃꯐꯝ ꯑꯌꯥꯝꯕꯗ ꯂꯥꯟꯗꯥꯗꯨꯅ ꯌꯥꯝꯅ ꯑꯋꯥꯕ ꯆꯩꯊꯦꯡ ꯅꯪꯂꯕꯁꯨ ꯖꯤꯔꯤꯕꯥꯝꯗꯗꯤ ꯃꯦꯖꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯃꯩꯇꯩꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤ ꯖꯤꯔꯤꯕꯥꯝ ꯗꯤꯁꯇ꯭ꯔꯤꯛ ꯄꯤꯁ ꯀꯃꯤꯇꯤꯗ ꯈꯨꯠꯁꯝꯅꯗꯨꯅ ꯏꯪ ꯆꯤꯡꯅ ꯊꯝꯂꯛꯄꯅꯦ꯫ ꯑꯗꯨꯕꯨ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯃꯩꯇꯩ ꯆꯪꯕ ꯐꯥꯎꯕ ꯌꯥꯍꯟꯗꯕꯇ ꯅꯠꯇꯅ ꯖꯤꯔꯤꯕꯥꯝꯕꯨ ꯏꯪ ꯆꯤꯡꯅ ꯊꯝꯅꯕ ꯋꯥꯅ ꯍꯣꯠꯅꯔꯤꯕ ꯃꯩꯇꯩꯁꯤꯡꯗ ꯀꯌꯥꯔꯛ ꯍꯟꯅ ꯂꯦꯞꯄ ꯂꯩꯇꯅ ꯂꯥꯟ ꯀꯩꯍꯧꯕꯒꯤ ꯊꯧꯑꯣꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯆꯠꯊꯔꯛꯂꯤ꯫ ꯍꯧꯈꯤꯕ ꯃꯥꯔꯆ 19, ꯏꯪ ꯁꯣꯛ 2024ꯗ ꯖꯤꯔꯤꯕꯥꯝꯒꯤ ꯗꯤꯁꯤ ꯑꯦꯁꯄꯤ 37 ꯑꯦꯑꯥꯔꯒꯤ ꯀꯃꯥꯟꯗꯦꯟꯠ ꯑꯃꯗꯤ ꯇꯣꯁꯦꯝ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯑꯦꯁꯄꯤ ꯄꯤꯑꯣ ꯑꯦꯁꯗꯤꯄꯤꯑꯣ ꯌꯥꯎꯅ ꯐꯝꯁꯤꯡꯕ ꯄꯤꯁꯇꯣꯛ ꯀꯃꯤꯇꯤꯒꯤ ꯃꯤꯇꯤꯡ ꯀꯨꯀꯤꯅ ꯂꯥꯟꯅ ꯄꯥꯎ ꯁꯟꯗꯣꯛꯄꯒꯤ ꯂꯥꯜꯂꯦ ꯍꯥꯏꯖꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏꯅ ꯂꯥꯟꯅ ꯀꯟꯗꯦꯝ ꯇꯧꯈꯤꯕꯒꯤ ꯋꯥꯐꯝ ꯋꯤꯗ꯭ꯔꯣ ꯇꯧꯈꯤꯕ ꯂꯩꯈꯤ꯫ ꯃꯁꯤꯃꯛ ꯀꯨꯀꯤꯅ ꯂꯥꯟꯅ ꯁꯟꯗꯣꯛꯄ ꯑꯃꯗꯤ ꯃꯩꯇꯩꯗ ꯃꯔꯝ ꯆꯥꯗꯅ ꯃꯔꯥꯜ ꯁꯤꯅꯕ ꯍꯣꯠꯅꯗꯨꯅ ꯂꯥꯛꯂꯤ ꯍꯥꯏꯕꯒꯤ ꯂꯦꯡꯗꯕ ꯈꯨꯗꯝꯅꯤ꯫ ꯑꯄꯨꯟꯕ ꯂꯨꯞ 10ꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯕꯣꯔꯣꯕꯦꯛꯇ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯕꯨꯇꯥꯟꯈꯥꯜ, ꯍꯔꯤꯅꯒꯔ, ꯅꯥꯔꯥꯌꯟꯄꯨꯔ, ꯂꯝꯇꯥꯏ ꯈꯨꯅꯧ ꯑꯃꯗꯤ ꯃꯙꯨꯄꯨꯔꯥ ꯂꯩꯔꯤꯕ ꯃꯩꯇꯩ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯖꯤꯔꯤꯕꯥꯝꯗ ꯂꯩꯕ ꯃꯤꯑꯣꯏꯁꯤꯡꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗ ꯀꯌꯥꯔꯛ ꯍꯟꯅ ꯍꯥꯏꯖꯈ꯭ꯔꯕꯁꯨ ꯃꯇꯤꯛ ꯆꯥꯕ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡ ꯊꯝꯕꯤꯗꯕꯗꯒꯤ ꯈꯨꯜꯁꯤꯡ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯩꯇꯩꯒꯤ ꯌꯨꯝꯁꯤꯡ ꯑꯌꯥꯝꯕ ꯀꯨꯀꯤꯁꯤꯡꯅ ꯄꯣꯠ ꯆꯩ ꯍꯨꯔꯥꯜꯂꯕ ꯃꯇꯨꯡꯗ ꯃꯩꯅ ꯇꯨꯝꯅ ꯊꯥꯗꯣꯛꯈꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯖꯤꯔꯤꯕꯥꯝ ꯃꯤꯌꯥꯝꯅ ꯅꯨꯡꯅꯥꯡꯗꯕ ꯉꯝꯗꯦ꯫ ꯍꯥꯏꯕꯒꯤ ꯃꯐꯝꯁꯤꯡ ꯑꯁꯤꯗꯒꯤ ꯂꯥꯟꯖꯦꯜꯂꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯂꯤꯐ ꯀꯦꯝꯞ 8ꯇ ꯂꯩꯔꯤꯕ IDPꯁꯤ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯀꯥꯏꯗ ꯍꯟꯍꯟꯗꯨꯅ ꯃꯇꯤꯛ ꯆꯥꯕ ꯁ꯭ꯇꯦꯠ ꯐꯣꯔꯁ ꯊꯝꯕꯤꯔꯒ ꯊꯥ ꯑꯁꯤꯒꯤ 24ꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯄꯨꯡ 6 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯩꯉꯥꯛꯅ ꯆꯞ ꯆꯥꯕ ꯉꯥꯛꯁꯦꯜ ꯊꯧꯔꯥꯡ ꯄꯤꯕꯤꯗ꯭ꯔꯕꯗꯤ ꯖꯤꯔꯤꯒꯤ ꯃꯤꯌꯥꯝ ꯑꯄꯨꯟꯕꯅ ꯂꯩꯉꯥꯛꯀꯤ ꯃꯥꯌꯣꯛꯇ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯣꯏꯕ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯒꯅꯤ ꯍꯥꯏꯔꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯅ ꯑꯍꯨꯝꯂꯛ ꯁꯨꯕ ꯑꯣꯏꯅ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯀꯤ ꯀꯥꯎꯟꯁꯤꯜ ꯑꯣꯐ ꯃꯤꯅꯤꯁꯇ꯭ꯔꯤꯁꯤꯡ ꯋꯥꯁꯛ ꯂꯧꯕꯒꯤ ꯊꯧꯔꯥꯡꯗ ꯁꯔꯨꯛ ꯌꯥꯅꯕꯒꯤꯗꯃꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯦꯟ ꯕꯤꯔꯦꯟꯅ ꯗꯤꯜꯂꯤꯗ ꯂꯩꯔꯛꯂꯤꯉꯩ ꯖꯤꯔꯤꯒꯤ ꯃꯤꯌꯥꯝꯗ ꯇꯦꯂꯤꯐꯣꯟꯒꯤ ꯈꯨꯠꯊꯥꯡꯗ ꯃꯍꯥꯛ ꯅꯣꯡ ꯅꯤꯅꯤ
humni manungda Jiribamna soidana laklagani haina phongdokhibane adubu mahaki advance squad party da kuki terrorist singna ambush tawrokpadagi miyoi ama sokhiba thongdoktagi chief minister M Biren Jiribam chapagi khongjam yethoktuna laklibane